Mamangi episode Angaoba nupi masa amagi punsida ahongba kaya lakiba. Mana paktagi clone doll khulubadagi mama mapagi wa toina taraktaba. Peter Towngi mafam kayada nongma kangdana mother mathang tawrakpa. Ahanbada Robin kauba nupa masa ama. Mathangda Johnny kauba nupa masa amagi mother. Ana school chakraga halaktabagi mama mapana thirakpada ana clone gi makeup kaloinana graveyard amada phangba. Investigation amadana James kauba nupa amana sahi taragi mamangda mihat sing asiga manana mother tawba. Adubo James ti sahi taragi mamangda suicide tawkhibana maram oiraga police na sumi hatpa adu phangba ngamdaba. Amaromdana anagi haksangbu layengnaba Dr. Rita gi manakta chatlubada anana Dr. nupi adubu tamthina hatkhiba. Dr. Rita gi investigation tawba oina officer Zeral Megan gi yumda laaga anagi maramda wahang pahang tawba horakhi. Yumda thiba humbagi thabak chathabada Zeral na anagi kadagi ugi box ama phangi. Box tuda yauramba potsai adu uraga Zeral Peter Town da thokliba mother pumnamak anana tawbuni haina haikhi. Makha taminarasi. Aina khanbada sahi taragi matungina madrasi mana tawbudi mande adubo nangi nasanupina tawriba male kari nap chadaba nangna haridubu karino soigre nangi nasanupi date James ki masanupi Zeral gi wahai sitabada Megan pakhatpana loikre mapukningdadi thajaba ngamlamde tapna haukraba wari kaya adu mana ningsinglai tasengmadi ana asi ayokpani Hairaba doctor afa lainingba kayagi manakta yaururabasu ana amadi step mamitta masa haibadu masak uba phangjaramde maram asidagi makoi anina orphan amadagi angang asibu masa sakna yokhibani ana asi serial killer James ki masanupini haibadudi makoi anina khanglamde Megan na wari pumba Zeral da tamlammi maduda Zeral na anagi maming asengbadi ana kaude magi maming Jen kawi aduga video clip asida uriba nupi masa adusu Atay kana nate mahaki masanupi Jen ni Jen gi apokpi mama haibadi James ki nupi busu James masamagna hatkibani adubo mihatpa amo oibana mahak police na jail da thamki mana jail da leiba matam asida Jen de supna taki sahi ahum khakta ngairi maram asina Jen asi orphan da thamkibani mafam asidagi Megan amadi step na puraklaga masasakna yokpani mahaki mamingsu ana haina kaukibani Zeral na wa makha tarakpo aina mamangi nungdang wairamda Dr. Rita busu mother tawrame haina hairakhi madu tabda Megan ngakpana loigre Zeral na makha tarakpo aina hairai mahak na magi case file da Megan gi maming urubadagi anagi orphan gi adoption paper du khangning ningsinglakhi ado pumna maksiga saharda tholiba mother asiga kari mari lainage mari lainaba haibu ifongfongna lairaba warini anagi makok asi khanba ngambagi pangal sokchelae aduna masu sikraba mapadongna mioi singa sibu hatpa horaklibani mother tawkiba mioi khudimak anagi school da punna taminabani aduga Dr. Rita gi maramda hairagana ana layengba matungdagi kanasu magi kinaita lakiba laite pumna maksina anabu maralete habisi sugam maghe yararoi adubo madi apikpa angangne pumna maksibu mana karamna tawgadoribano adugi matangdadi mangona hangdaga khangagani Officer, nubi police sing suko aduga anabu hausimak school dagi lakhukadabani Zeral anagi yumdagi anabu lawnabagi damag school lomda laklammi Zeral nadi khalli Hwjikti clue khudimak phangle adubu anagi guardian da taduna leiriba clone gi laidi adudi mahak ukhidre anagi mama Megan na mamitta mapi taraga kaptuna leiri mahakni step ta phone tawraga kapna hairai step nangam tayamna thuna lao Zeral Hwjikti mother mayam asi anana tawbani haibasi masada thajaba tapna helai adubu magi mabukningda hojik fawba khangdaba amadi chahi 13 da ngairi nupi masa asina karigi damak
tamthina murdersing asibu tawribano aduga ugi box aduna magi manakta kadaidagi lakliba wahangsing asiga loinana Gerald magi team ga loinana anagi school adubu yausilakle adubu ana magi class ta leiramde school gi mafam khudi makta thirabasu mahak phangba kawba leitre Gerald gi team gi nupi gi police officer amana girls toilet leiriba adolom da sangluba matamdadi mahangna angakpa posak ama uba phanglami washroom gi mingsel da ina iduna leirami hello surprise police nupi officer aduna masigi wahai se hek parubaga washroom gi manungdagi nupi masa amana yamna kina nokpagi khonjel tarki khonjel adu washroom gi toilet amadagi taba fanglini female officer aduna makhada luptharaga toilet adubu yengluba matamda nupi masa amagi khong mahangna uba fangki khangawdana toilet ki thong adu hangdorakpada officer adugi kok adu yesinki aduna mahak laimaida khangta ta aduna famthaki nupi masa ama nokna toilet adudagi mapan tholakki nupi adu kanasu nate anani adubu yengbadidi anasi angawbi amaga chap managre magi mamai adu clone gi makeup torami makeup aduna hena ngasidi ana asi akiba masak ohelle anagi kutta mother victim singi mangak samda yalamba balloon sing adusu pairi anana balloon adugi thori na officer nupi adugi mangak sam adubu thori lakpa horakhi thori aduna lakpa hemambadagi officer nupi adusu hatlami ana pumna maksi loiraga angawbi amagum kanna nokpa horakhi washroom dagi lakliba khonjel asi tabadagi Gerald gi team adu washroom gi manungda changlakhi aduga makhoina anabu farami khudakta mahakbu police station da puraklami interrogation room da puslaktuna mahakbu phajinduna thamlami adubu mahak angawbi amagumna nokpadudi tokpa kawba leiramde yengbada ana asi akiba sumsum helakpadawna tawri tanja asida Geraldna ugi box adu puraktuna interrogation room aduda changlaklammi aduga anada wahung pahum tawba horakhi ana nangna Robin Johnny amadi ritabu karamna hatlibano khummo napa ngawba James tongna nangsung aurine ko masi tabada anagi maithongda noklamba adu lepki aduga mahakna Geraldda yenglaga kari no khangdaba maron kaya lonba horakhi Geraldna ugi box adu anagi mamangda thamlami aduga hairei masigi boxi nangna kadaidagi fanglino hairo aingonda khummo na sindo khummo mahak Gerald bu mamit khana yengduna sum leiri Gerald mikup aduda angang ama oiriba anagi mityengduda kirei chairak asida Gerald gi call adu laklammi sir anagi mama mapa megan amusung stepu mother torome aduga mamai dasu mamangi matogum clone gi makeup tosilame Gerald masi tabada masapu mangakpana khamthengkre Gerald gi kiba adu uraga ana hanagi matogum kanna nokpa horakhi Gerald pambai leitre mahakna di mother pumnamak anana tawbani haina thajabani adubu hoji step amadi megan halamni sina kana haina khanbada mangonda madugi pakhum leiramde tanja asida ana nokna hairei ai khoi baba amalakle hojik ti mana na khoi bo amatalin na thare ana asi haibaga angawba amagum kanna nonglei magi akiba minok asi police station mafam khudimakta ninmagum tawrami khangawdana interrogation room da leiriba ugi box adu mai chaklakhi police station gi mai loina khappa horakhi mai chakliba ugi box adu gi mairi lakta anagi mamangi akiba clone adu ukhi
ꯀ꯭ꯂꯣꯟ ꯑꯗꯨꯅ ꯅꯣꯛꯅ ꯑꯅꯥꯗ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫ ꯑꯅꯥꯅ ꯍꯟꯗꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯂꯣꯟ ꯑꯗꯨꯗ ꯖꯦꯝꯁꯄꯨꯁꯨ ꯎꯕ ꯐꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯅꯥꯁꯨ ꯅꯣꯛꯅ ꯀ꯭ꯂꯣꯟ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯖꯦꯝꯁꯇ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯁꯤꯅꯤ ꯑꯉꯥꯎꯕ ꯂꯨꯋꯥꯡꯆꯥꯒꯤ ꯀ꯭ꯂꯣꯟꯒꯤ ꯑꯍꯥꯟꯕ ꯁꯤꯖꯟ꯫ ꯃꯊꯪꯒꯤ ꯁꯤꯖꯟꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯃꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯀ꯭ꯂꯣꯟ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯗꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫